harauꯕ ꯑꯝ ꯊꯥꯒꯦ ꯇꯧꯅꯦ ꯁꯤ ꯐꯖꯔꯦ ꯍꯔꯥꯎꯋꯦ ꯍꯔꯥꯎꯋꯦ ꯌꯥꯝ ꯃꯌꯥꯝ ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯏꯆꯦ ꯑꯃꯅ ꯁꯔꯄ꯭ꯔꯥꯏꯖ ꯑꯃ ꯄꯨꯔ ꯂꯥꯛꯄꯗ ꯑꯩꯈꯣꯏ ꯃꯥꯒꯤꯅꯤ ꯑꯩꯈꯣꯏ ꯃꯥꯅ ꯃꯪꯗꯕ ꯃꯪꯉꯣꯏꯗꯕ ꯁꯔꯄ꯭ꯔꯥꯏꯖ ꯍꯥꯏꯇꯥꯔꯦ ꯀꯩ ꯁꯔꯄ꯭ꯔꯥꯏꯖꯅꯣꯗ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯦꯀꯣ ꯚꯤꯗꯤꯑꯣꯁꯦ ꯁꯔꯄ꯭ꯔꯥꯏꯖꯅꯤ ꯁꯔꯄ꯭ꯔꯥꯏꯖ ꯁꯤ ꯀꯩꯅꯣ ꯌꯦꯡꯉꯣ ꯀꯩꯅꯦ ꯍꯥꯡꯗꯣꯛꯄ ꯍꯩꯇ꯭ꯔꯦꯅꯦ ꯅꯣꯏꯅ ꯄꯨꯔꯛꯄꯁꯦ ꯑꯩ ꯌꯥꯔꯦ ꯑꯌꯥ ꯌꯥꯝ ꯐꯖꯩꯌꯦ ꯑꯩ ꯑꯣꯏꯅ ꯀꯞꯅꯤꯡꯈꯠꯂꯛꯑꯦ ꯅꯪꯒꯤ ꯑꯁ ꯌꯥꯝ ꯐꯖꯩꯌꯦ ꯁꯤꯗꯤ ꯆꯥꯕ꯭ꯔꯥ ꯌꯦꯡꯉꯣ ꯑꯩꯅ ꯌꯥꯔꯦ ꯅꯕꯦꯇꯨ ꯐꯖꯗ꯭ꯔꯣ ꯈꯨꯗꯣꯞꯂꯣ ꯐꯖꯩ ꯀꯩꯅꯣ ꯌꯥꯝ ꯐꯖꯩꯌꯦ ꯁꯅꯥ ꯈꯨꯗꯣꯞꯂꯣ ꯃꯥꯅꯦ ꯐꯩꯅ ꯌꯥꯝ ꯐꯖꯩꯌꯦꯗꯣ ꯏꯃꯥꯕꯨ ꯅꯨꯡꯁꯤꯒ ꯌꯥꯝ ꯐꯗꯧ ꯃꯥꯜꯂꯦ ꯌꯦꯡꯉꯦ ꯈꯨꯠꯇ ꯇꯣ ꯅꯨꯡꯁꯤꯒ ꯏꯁꯥꯁꯦꯀꯣ ꯗꯦꯒ ꯌꯥꯝ ꯐꯒꯠꯂꯛꯇꯧ ꯃꯥꯜꯂꯦ ꯈꯨꯔꯥꯏꯒꯤꯗꯤ ꯀꯩꯅꯣ ꯅꯪ ꯇꯧꯔꯛꯏꯁꯦ ꯅꯪ ꯁꯅꯥ ꯁꯥ ꯀꯃꯥꯏꯅ ꯀꯩꯒꯤꯅꯣ ꯁꯤꯁꯦ ꯄꯩꯁꯥ ꯌꯥꯝ ꯈꯪꯗꯦꯕ ꯑꯩꯅ ꯅꯍꯥꯟ ꯃꯥꯅ ꯁꯔꯄ꯭ꯔꯥꯏꯖ ꯄꯤꯕꯗ ꯁꯅꯥ ꯈꯨꯗꯣꯞ ꯑꯣꯏꯔꯝꯃꯗꯤ ꯅꯨꯡꯉꯥꯏꯅꯤꯗ ꯍꯥꯏꯕꯗꯣ ꯑꯩꯅ ꯍꯥꯏꯕꯀꯣ ꯀꯩ ꯌꯥꯝꯅ ꯁꯔꯄ꯭ꯔꯥꯏꯖ ꯑꯃ ꯂꯥꯛꯇꯣꯔꯤ ꯏꯃꯥꯅꯒꯤ ꯍꯥꯏꯌꯦ ꯑꯩꯅ ꯏꯃꯥꯗꯨꯗꯤ ꯀꯩꯅꯣ ꯑꯩꯅ ꯅꯪ ꯁꯔꯄ꯭ꯔꯥꯏꯖꯁꯤꯗꯤ ꯁꯅꯥ ꯈꯨꯗꯣꯞꯀꯨꯝꯕ ꯀꯩꯅꯣꯒꯨꯝꯕ ꯑꯣꯏꯔꯗꯤ ꯌꯥꯝ ꯐꯖꯕ ꯋꯥꯅꯤ ꯑꯗ ꯑꯩꯅ ꯑꯗꯨꯒ ꯅꯪꯒꯤ ꯀꯦꯛꯇꯨꯒꯨꯝꯕ ꯁꯔꯄ꯭ꯔꯥꯏꯖ ꯀꯩ ꯄꯨꯔꯛꯄꯗꯤ ꯌꯥꯝ ꯇꯜꯂꯦ ꯃꯥꯏ ꯀꯦꯛꯇꯨꯁꯦ ꯑꯩꯈꯣꯏ ꯇꯜꯂꯤꯗꯅꯀꯣ ꯀꯦꯛꯀꯨꯝꯕꯗꯤ ꯌꯥꯝ ꯇꯜꯂꯤꯗ ꯍꯥꯏꯕ ꯑꯗꯨꯒꯤ ꯃꯥꯅ ꯇꯩꯅꯣ ꯊꯤꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯑꯩꯉꯣꯟꯗ ꯄꯩꯁꯥ ꯌꯥꯎꯕꯁꯦ ꯀꯩꯅꯣ ꯅꯨꯡꯁꯤꯕꯒꯤ ꯂꯣꯟꯅ ꯀꯩ ꯆꯥꯊꯛꯁꯤ ꯌꯥꯔꯦ ꯏꯃꯥ ꯌꯥꯔꯦ ꯀꯩ ꯆꯥꯔꯦ ꯑꯗꯨꯗꯤ ꯌꯥꯔꯦ ꯑꯩꯈꯣꯏ ꯍꯩꯅꯧ ꯂꯩꯕ ꯌꯦꯡꯉꯛꯀꯦ ꯌꯥꯔꯦ ꯏꯃꯥ ꯅꯪ ꯆꯦꯅꯤꯀꯤꯁꯨ ꯅꯨꯡꯉꯥꯏꯅ ꯊꯣꯛꯑꯣꯏ ꯑꯗꯨꯅꯦ ꯃꯥꯅꯤ ꯀꯥꯏꯗ ꯂꯩ ꯑꯗꯨꯗꯤ ꯂꯤꯛꯄꯦꯝꯗ ꯂꯩꯕ꯭ꯔꯥ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯔꯦꯅ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯃꯥ ꯇꯧꯔꯤꯁꯦ ꯀꯌꯥꯝ ꯐꯩ ꯑꯗꯣ ꯐꯩ ꯁꯨꯃꯥꯏꯅ ꯄꯤꯕꯤ ꯃꯌꯥꯝꯒꯤ ꯇꯧꯕ ꯉꯝꯒꯦꯅ ꯍꯣꯠꯅꯔꯤꯅꯦ ꯏꯃꯥ ꯑꯗꯨ ꯉꯝꯃꯣ ꯑꯣꯏꯕꯒꯤꯅꯦ ꯏꯁꯣꯔꯅꯅꯦꯀꯣ ꯑꯗꯨꯝ ꯊꯧꯖꯥꯜꯂꯛꯀꯅꯤ ꯑꯐꯕ ꯃꯤ ꯇꯧꯕꯁꯦꯀꯣ ꯑꯗꯨꯝ ꯐꯅ ꯑꯗꯨꯝ ꯂꯥꯛꯄꯅꯦꯕꯀꯣ ꯅꯪ ꯃꯣꯏ ꯌꯦꯡꯉꯨ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯗꯣꯀꯣ ꯑꯁ ꯌꯨꯝꯒꯗ ꯑꯩꯒꯤ ꯅꯨꯡꯉꯥꯏꯇꯕ ꯇꯣꯛꯈ꯭ꯔꯁꯦ ꯏꯃꯥꯒ ꯅꯨꯡꯉꯥꯏꯔꯁꯦ ꯑꯗꯨ ꯅꯨꯡꯉꯥꯏ ꯅꯪꯁꯨ ꯅꯨꯡꯉꯥꯏ ꯄꯨꯂꯞ ꯅꯨꯡꯉꯥꯏꯃꯤꯟꯅꯗꯕꯅꯤ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯀꯣ ꯑꯩꯈꯣꯏꯅꯅꯦ ꯄꯥꯡꯅꯤꯡꯉꯒꯁꯨ ꯀꯣ ꯄꯨꯂꯞ ꯅꯨꯡꯉꯥꯏꯃꯤꯟꯅꯁꯦꯕ ꯑꯗꯣ ꯉꯁꯤ ꯏꯆꯦꯅꯅꯦ ꯏꯃꯥꯒꯤꯗꯃꯛꯇ ꯇꯧꯕꯁꯤ ꯎꯕꯗ ꯅꯣꯏ ꯏꯃꯥ ꯂꯩꯇ꯭ꯔꯕꯣ ꯑꯩꯒꯤꯗꯤ ꯏꯃꯥ ꯂꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯝꯒꯅꯤ ꯑꯩꯗꯤꯅꯦꯀꯣ ꯑꯩꯈꯣꯏꯗꯤ ꯑꯩꯅꯅꯦ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯔꯛꯄꯗ ꯏꯃꯥꯁꯦ ꯃꯁꯛ ꯀꯌా ꯈꯪꯍꯧꯗ꯭ꯔꯦꯕ ꯑꯩꯈꯣꯏꯅ ꯑꯗꯨꯅ ꯅꯣꯏ ꯏꯃꯥꯒ ꯂꯩꯕꯗ ꯑꯩ ꯏꯆꯥꯁꯤꯡꯗ ꯍꯥꯏꯌꯦ ꯅꯣꯏꯅ ꯅꯃꯥꯒ ꯂꯩꯗꯅ ꯅꯣꯏꯅ ꯄꯨꯟꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦ ꯑꯩꯈꯣꯏ ꯂꯥꯏꯔꯖꯔꯁꯨꯀꯣ ꯍꯥꯏꯗꯅ ꯑꯩ ꯌꯥꯝ ꯄꯤꯛꯅ ꯏꯃꯥꯅ ꯍꯨꯟꯗꯣꯛꯑꯝꯃꯕꯅꯦ ꯑꯩ ꯊꯋꯥꯏꯁꯤꯗ ꯏꯆꯥꯁꯤꯡꯁꯤꯗ ꯑꯩ ꯉꯟꯅ ꯁꯤꯕꯤꯗꯕ ꯍꯥꯏꯅ ꯂꯥꯏ ꯈꯣꯏꯔꯝꯃꯦ ꯍꯥꯏꯕ ꯑꯩ ꯑꯇꯩꯒꯤ ꯙꯤꯔꯖꯅ ꯃꯔꯤ ꯃꯃꯥ ꯂꯨꯅ ꯇꯧꯕꯁꯨ ꯎꯕꯗ ꯑꯩꯈꯣꯏ ꯉꯥꯎꯖꯔꯤꯅꯦ ꯑꯗꯨꯅ ꯑꯩꯅꯅꯦꯀꯣ ꯑꯩꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯏꯆꯤꯟ ꯏꯃꯥ ꯏꯄꯥ ꯅꯧꯅ ꯀꯥꯏꯅꯕꯁꯤꯗꯅꯦ ꯄꯨꯟꯁꯤꯗꯅꯦꯀꯣ ꯀꯅꯥꯝꯇ ꯊꯣꯛꯇꯕ ꯑꯁ ꯌꯥꯝ ꯋꯥ ꯂꯩꯗ ꯑꯩꯅ ꯍꯥꯏꯕ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯥꯟ ꯑꯉꯥꯡꯁꯤꯡ ꯌꯥꯝ ꯅꯨꯡꯉꯥꯏ ꯂꯩꯔꯕꯅꯤꯀꯣ ꯑꯣꯏꯅꯅꯦ ꯌꯥꯝ ꯀꯞꯅꯤꯡꯉꯦ ꯑꯗꯨ ꯏꯃꯥꯒꯨꯝꯕ ꯄꯜꯂꯛꯑꯗꯤ ꯃꯥꯅꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏꯗꯤꯀꯣ ꯄꯥꯕꯨꯡꯁꯨ ꯑꯩꯁꯨ ꯊꯕꯛ ꯇꯧꯍꯧꯗ꯭ꯔꯕꯅꯤꯅꯅꯦ ꯃꯣꯏꯁꯦ ꯌꯥꯝ ꯋꯥ ꯍꯣꯠꯅꯖꯔꯦ ꯅꯤꯅꯦꯁꯦ ꯏꯅꯕꯦꯟꯁꯨ ꯃꯇꯦꯡꯁꯨ ꯌꯥꯝ ꯄꯥꯡꯕꯤꯕ ꯍꯧꯖꯤꯛꯁꯨ ꯃꯆꯥꯅꯨꯄꯤꯅꯒ ꯌꯥꯝ ꯄꯥꯡꯕꯤꯔꯛꯏꯅꯦ ꯑꯩꯈꯣꯏꯒꯤꯅ ꯍꯋꯥꯏꯗꯤ ꯑꯉꯥꯡꯁꯤꯡꯒ ꯂꯥꯏꯔꯤꯛ ꯊꯝꯕꯁꯦꯀꯣ ꯀꯩꯅꯣꯝ ꯇꯧꯗꯦ ꯍꯥꯏꯕ ꯏꯅꯕꯦꯟꯅ ꯑꯉꯥꯡ ꯙꯤꯔꯖ ꯍꯣꯏꯒꯁꯦ ꯀꯣꯆꯤꯡ ꯇꯧꯕꯒꯁꯦ ꯑꯁꯤꯃꯒꯤꯅꯦ ꯃꯥ ꯇꯧꯕꯤꯔꯅꯤ ꯑꯗꯨꯝ ꯇꯧꯍꯟꯅꯤ ꯇ꯭ꯌꯨꯁꯟ ꯆꯠꯍꯟꯗꯦꯅꯦ ꯃꯥꯅꯀꯣ ꯏꯅꯕꯦꯟꯗꯤ ꯊꯕꯛ ꯇꯧꯋꯦꯕ ꯄꯦꯟꯁꯤꯟ ꯐꯪꯉꯕꯅꯦ ꯍꯧꯖꯤꯛꯄꯨꯗꯤ ꯏꯁꯇꯥꯐꯅ ꯁꯣꯏꯔꯝꯕꯅꯦꯕ ꯍꯧꯖꯤꯛ ꯄꯦꯟꯁꯤꯟ ꯐꯪꯕꯩꯅꯦꯕ ꯍꯧꯖꯤꯛ ꯃꯥꯅ ꯌꯥꯝ ꯃꯇꯦꯡ ꯄꯥꯡꯕꯤ ꯏꯅꯕꯦꯝ ꯌꯥꯏꯕ ꯑꯃ ꯈꯣꯡꯕꯟꯗ ꯃꯌꯨꯝ ꯄꯥꯟꯕ ꯑꯃ ꯂꯩꯌꯦꯕꯀꯣ ꯃꯥꯅꯁꯨ ꯃꯇꯦꯡ ꯌꯥꯝ ꯄꯥꯡꯉꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯤ ꯌꯧꯔ ꯉꯝꯃꯤꯅꯦ ꯅꯠꯇ꯭ꯔꯗꯤ ꯏꯆꯥꯁꯤꯡꯁꯦ ꯀꯃꯥꯏꯅ ꯁꯦꯝꯉꯝꯗꯣ ꯍꯧꯖꯤꯛ ꯄꯩꯁꯥ ꯈꯨꯆꯪ ꯂꯥꯛꯆꯪꯁꯤꯒꯀꯣ ꯃꯣꯏ ꯂꯥꯏꯔꯤꯛ ꯇꯝꯍꯟꯕꯒꯁꯦ ꯑꯁ ꯑꯩ ꯑꯗꯨꯅ ꯀꯞꯅꯤꯡꯉꯦ ꯅꯪꯁꯨ ꯃꯌꯥꯝ ꯍꯥꯏꯔꯛꯑꯗꯤ ꯌꯥꯔꯦ harauꯕ ꯑꯝꯇ ꯍꯪꯒꯦ ꯇꯧꯕꯅꯦ ꯑꯇꯩ harauꯕ ꯑꯝꯇ ꯍꯪꯒꯦ ꯇꯧꯕꯅꯦ ꯁꯤ ꯐꯖꯔꯦ ꯍꯔꯥꯎꯋꯦ ꯌꯥꯝ ꯐꯖꯔꯦ ꯑꯁꯤꯕꯨ ꯍꯔꯥꯎꯗꯗꯤ ꯀꯩ ꯌꯥꯝ ꯐꯖꯗ꯭ꯔꯣ ꯐꯖꯔꯦ ꯌꯥꯝ ꯐꯖꯩꯌꯦꯕ ꯑꯁ ꯅꯪ ꯌꯥꯝ ꯆꯥꯎꯈꯠꯂꯛꯀꯅꯤ ꯑꯩꯅ ꯁꯨꯝ ꯍꯔꯥꯎꯕꯁꯦ ꯑꯁꯦꯡꯀꯤꯅꯦ ꯑꯩꯈꯣꯏ ꯅꯣꯡꯃ ꯁꯔꯄ꯭ꯔꯥꯏꯖ ꯇꯧꯏꯁꯤꯅ ꯍꯥ ꯚꯤꯗꯤꯑꯣꯗ ꯌꯦꯡꯕꯗꯒꯤꯀꯣ ꯑꯁ ꯌꯥꯝ ꯅꯨꯡꯁꯤꯖ ꯌꯥꯝ ꯐꯖꯗ꯭ꯔꯣ ꯃꯥꯏꯁꯦ ꯅꯨꯡꯁꯤꯒ ꯌꯥꯝ ꯆꯥꯅꯩꯌꯦ ꯇꯥꯗꯒꯤ ꯕꯦꯔꯦ ꯇꯧꯋꯦ ꯑꯗꯨꯗꯤ ꯇꯥꯗꯒꯤ ꯕꯔꯥ ꯁꯨꯃꯥꯏꯅ ꯇꯧꯁꯤꯔ ꯌꯦꯠꯇ ꯊꯧꯒꯗꯕꯗꯨꯗꯤꯒ ꯀꯌꯥ ꯄꯤꯒꯦ ꯍꯥꯏꯌꯣ ꯀꯌా ꯄꯤꯒꯦ ꯍꯥꯏꯌꯣ ꯇꯥꯗꯒꯤ ꯕꯔꯥ ꯁꯤꯕꯨ ꯀꯌꯥ ꯑꯗꯨꯅ ꯇꯧꯗꯣꯅꯦ ꯀꯩꯅꯣ ꯍꯥꯏꯗꯥꯏꯅꯦ ꯑꯗꯨꯅ ꯇꯧ ꯑꯣꯏꯅꯥꯅꯗꯤ ꯅꯨꯡꯉꯥꯏꯇꯦꯗꯅ ꯃꯤꯉꯣꯟꯗ ꯍꯥꯏꯕꯁꯦ ꯑꯗꯨꯅ ꯇꯧꯗꯣꯏꯕ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯌꯥꯝ ꯐꯖꯩꯌꯦ ꯍꯩꯇꯦ ꯑꯗꯨꯗꯤ ꯑꯗꯨꯒꯨꯝꯕꯗꯤ ꯍꯩꯇꯦ ꯑꯗꯨꯒꯨꯝꯕꯗꯤ ꯍꯩꯇꯦꯕꯀꯣ
눈치 보세요. 구발자였네. 안 튀우세요. မစားဘူးနှုတ်ကြည့် 能多洗的这个你 အဲ့ဟာကဘာလဲမိတာကနေဟဲ့စမရဟိုက်ကလေးပဲတော့လာဟိုက်တဲ့နာအဲ့ဒါဟာကေကပူတော့အဲ့အငန်းမစားတော့နာကြီးကေကကိုပူတော့တယ်ကဟိုက်ကောအဲ့ဒါကနိုင်ဒီရှင်တော့နလာတဲ့မကေကမပူတော့ပြောဟိုက်ပဲဒီကနိုင်ရမင်းနေတာဒီဘယ်ကလေးရလို့ရှိပါစင်ဒီမလေးကွာခါကြရင်ဘယ်လေးပဲစကွာနှုတ်ပဒံကတော့ 파자 버튼에 띵 먹고 세져 로이나 파자 먹고看懂你 저 타박다 먹고 အဝါမိုးလည်းကနေ 내 혼자 좀 한잔 먹고 ဟာတော့ဝီစာစနေကိုနာချာနာစုကတော့ဝိနဖာတနဲ့စောက်ကတ်ကတော့နာတဲ့ရက်တဲ့နဲ့ကိုအနာရက်တော့ရောက်ပြီးတယ်ဗျ မာနဲ့အနာအေးရောက်တ စာ ပါ စီနေတဲ့ကာရန်တော့ရောက်တယ် မာနဲ့မာနဲ့ အဲ့ဒါတည်းတွေ့ဒီကျုံချက်ခွက်လေကွာ ကြောက်ခွက်လေးကြောက်ခွက်လေး 그 그러니까 부차지. 야 잭슨네 거 시대 갔다 오고 과. 람나네 아자도. 람나네 거 사. 바제 얌나. 구발자 안 보세요. 세세. 람나네 거 사도 노만 줄레이고 제 아이빠 자갈 빠이라. 레이고 사. 디라이 바니. 디라지 그네 잘래더나 디라지 아이나 디라지 그네 그는 또 사 주머니 사야 아니 디라지 거 얌네 거 머북신 얌 자오자니 너무 미 머북신 자오 얌 레이자니 거 그래서 하나만 봐. 하라웨 미기라만 아. 미기라만 또 저리 까이제 요 좋아하다고 지지 않나 군. 미는 더